Masak khangdaba miyoisingna overpower tawduna IRB postagi nongmai mapan lakkhre thawong adubu yaningdaba phongdoktuna miyamna ngasi wakat mifam famduna khongjang changsinkre paw asigi matung ina masak khangdaba miyoisingna nongpok sekmai police station gi manung chanba kakmayaida leiba IRB postagi nongmai singnamduna laklaga pukhibani haidi ngarang numidang pung 8 makhairom tarakpada kakmayai upper primary school da leiduna ngasi fawbo khulngak tuna leirakpa IRB gi post asidagi gari tareta lakpa sakhangdaba miyoy singna overpower tawduna AK-47 rifles ahum SLR taruk punna nongmai mapan laklaga pukhibani hairi thawdok adu leikai miyamna khangnarakpadagi khunja singna mafam aduda thomjilaktuna security singa loinana nongmai lakpada yawa miyoy amasu fakhi tungda miyoy adu police laktuna lawkhatki adumakpu official oiba paw amata police ki maikaidagi hojik fawbagi oina phongdorakpa leitri nongmai lakhiba adubu yaningdaba phongdoktuna ngasi nungthil kakmayai mayai lekai da leiba IRB post asigi mamangda lekai miyamna wakal mifam famduna khongjang changsinki khongjang adu saruk yakhibi maira paibi amana phongdorakpada lamda masida thokliba irang asi haurakpa matamda kakmayai khulgi miyam lanjana rurabani lengakna IRB thambibadagi khunja sing ingna chikna leijarabani adubu ngarang numidang khul asibu ngakliba IRB post asidagi masak khangdaba singna overpower tawduna nongmai lakhibadagi mafam asida lairamba IRB sing loina lokthokpikre miyambu ngakliba IRB singdagi Khutlai munbirabanina makoisu loina hankre maramaduna khunja sing leiba ngamlaroi hairaduna Manipur lengakna ahenba state force sing thambiduna khunja singbu tangdu leitana leihanbiu asigumba laibak thiba thogdo asi makhatana thokanbiganu haiki ngakchariba IRB singdagi ngarang numitang sakhangdaba khulai paiba sing laktuna namduna khulai munbighi bachigi maram orakanda IRB singchi loina lakhakre khogi kangmayai khul haribasi sidagina kilometer makhai masalaga anda ki khun 13 manga tare red zone area ni Masida, a government site, Hajara Kanda, IRB Singela, with the Tangdu Laitana Lajare. A those mind of the Kulai Pibela, Kanjanam, the Kulai Moon Bida Ragati, a quick Kamina Lani, IRB Singela Kavanina, the Senaka and the Labangam Zeroi, the Senaka and Hana, the minus in Nagibata, Banaduna, a quina government site, the hygienic mati, Langaka hygienic mati, Hanagi, IRB, Nipuyan Kaila Basida, when Oberpa, Wakana Kulai Munbira Banina, Langaki site, a hand of state post Kambu Tambirakanda, a Tangu Laitana Lahan.